अहनबमक्तदा डायमंड टीवी चैनल मिडियम ताबिरिबसिंगबु निर्मला थांजमना तराम नोकचरे रंगान पाउसे फोंगलुद्रबगी तुंगदा ngasi amuk pause fonglokpagi matungina ngasi rasifal amadi matam matam gi wafam mayamda khudol tamjage ngasi gi ahanbada lokhachagadoriba matam matam gi wafam kanglei paki maira dagi lokhachage mayam puna taminasi Laingakna Population Commission lingnaba honafam thoi Manipur asi border state ama oirubadagi Manipurdagi lonariba laibak kaya haibade Myanmar Bangladesh amade Nepal na chingbadagi mitop kaya ama Manipur da changsinduna chahi kaya gi mamangdagi lesion kre Haiba sibo mai pakhangi hairabade Population Commission ama lingduna commission asigi makhada paikhatfam thokpa thabak chapsana paikhatnaba honagadabane Manipur Laingakna Population Commission lingbagi mahuta Cabinet Minister haibadi mitai ama naga ama kuki ama Minister ahum na sawa Subcommittee ama sem laga Population Commission gumna thabak taugani hairibasi mai pak pangamgani haibasi thazade Masigi damakta Manipur Laingakna Manipur Public Service Commission Manipur State Commission for OBC Manipur State Commission for Women Manipur State for Scheduled Tribe Manipur Commission for Protection Child Rights Manipur State Minority Commission amadi Manipur State Human Rights Commission lingbagumna Population Commission mapungphana lingadabani Population Commission lingba tarabadi ain amadi laibak asigi issue kaya mamutana khangba mioi ama chairman oiraga mathau taba member amamam haptuna mapungphawa commission ama ohengadabani Madu taurabadi Manipurda punna kanglo kuntraga manga romna khundaduna leiriba asida mapandagi karam bamitop changsinduna sahi kayagi mamangdagi lesin khrabage haibadu thidoktuna mayek sengna khangdok pangamgani loinana sok kayadagi mitop sing changsilakhibano mitop sing adu karam ba mafam singdagi changlakhibano haibadu so mayek sengna khandok pangamgani Asumna hiram asigi matangda Manipur Population Commission lingduna tawfam thokpa research work mapung phana pangthok pasungamgani Population Commission gi matang asidi chahi ahum oina oiba haibasi chatnaduna lakle maduna chahi ahum asigi manungda Population Commission lingduna mathau pangthokpa tarabadi Manipurda mitop kayam yamna leibage haibadu mayek sengna khangdokpa ngamduna masa masagi maramdamda halankhiba ngamgani Asumna tawfam thokpa thabak asi laingakna pangthoknaba hotnabada karisu leiba nate matang asida hangningliba wahangdi Manipur laingakna karigidamakta Population Commission mapungphana lingshi haiba yadribano mamingtagi oina Cabinet Minister ahum semba subcommittee ama Population Commission gi mahut sinduna kasin koya yauna mitop khangdokpagi thabak kadai fawba tawba ngamgadoribano haibasine Maduna hiramasi matang dadi laibak miyam Population Commission lingu haibaduna changsilakliba khongjang asi Manipur laingakna taramna oktuna thabak oina pangthoknaba hotnaba chomgani maduga laingak ki tawfam thokpa mathau dangni haiduna su laingak mapu oiriba Chief Minister N Birena khangbifam thoi Maduna tana laingak amadi miyanga muknaduna leirabadi thoganingdaba thaudok wathok kaya ama thongnarakpagi maram oigani maduna athuba matamda Manipur Population Commission ama lingnabagi thabak paikhatpa chumgani Ramasigi matangda Manipurda leiriba lo khangnei raba amadi atei issue kaya dasu mamutana khanghai raba singdasu mangjil thadana chongthoraktuna laingaki amadi leibak miyamgi mateng pangbifam thoi masini kangleipaki meiradi lokachaba matam gi offer makatarak padangan sigi rasifal namuk mayam puna taminase Mesh Rashi yaknabana hunduna ngangani wangang amadi poram sinba hayu ariba thauramdadi mai pakani palamba lansu fangba yaba leire lesha pakhang singi oina ningba thongloi Mesh Rashi miwa hena thajaba amadi anam tan badang tawganu ataidi ngamna mai pakani afaba mafam pangani nungai jabalan changba numitni lesha pakhang singi oina mai paksagani
Mithun Rasi miyam pulaga nungai jaba mikok thongna thau pangba yagani lan chauna tansinba mangjagan ngamjagani charang naduna matam manghalanu lesha pakhang singi oina michanglei nungai karkarasi khusau thaba matang chagani haksang nungai ramdrabasu nungai rani anauba thauramdana hena chaukhwatkani noluknadi chatpa fai lesha pakhang singi oina laibak fagani Sinharasi lausing bangalni amadi landabana nathak thongbana thoina chanbigani naknaba amadi pamjaba migi mateng soidana fangjagani lesha pakhang singi oina laibak fagani Kanya Rasi miyamna thagat piba lai guru na chanbiba naitom aruba thabak thoram su laina pangba ngamjaba lei horan badagidi chaksillu lesha pakhang singi oina nungshibana chale Tula Rasi pukning fathana asaw balay rasu laksana na bahotno anam tanba charang na batawgano miyam punbada kana fam laite lesha pakhang singi oina pang ningba mapa ama oigani ningbana ama oigani Presi Rasi poram sinba amadi wangang bahay trabadi na jak naralda tainagani afava amadi achumba upay na mangoynaw may pakani lesha pakhang singi oina nungshiba fangjagani Danurasi singnaganu may pakpasendong yam na layba na sananay amadi miyawgi mateng fangjagani kok sabaya bathabak amadi layri lesha pakhang singi oina laybak fagani Makarasi miyaw nga mari fagat pa na sananay chakwatkani ichang thauba na chak naral hen na kanagani lam chatpa miwalaw badi chaksilo lesha pakhang singi oina nungshiba na chale Kumbarasi ninghanadana amadi thauna fudok na thau pangba kanagani Poram sindok pa haygani arang arak fangbagum nungayba numitni lesha pakhang singi oina nungsiba na chale aroibada minarasi ningjaba thongba angam athawna chanbiba achumbana mangoina naba na mangoina bana lan chawkhat pa hengani sakhangdaba oran badai di chaksilu lesha pakhang singi oina laibak fagani masini pujarakli bangan sigi rasifal amadi matam gi Wapham Icecom Cable Network ta midyang tabiriba GTPL Cable Network ta midyang tabiriba YouTube live streaming da midyang tabiriba pumnamak po Nirmala Thangjamna amukana khurumjari